Ahanmamagta ng ngasigi tabi ba simbu alen sapam na ikono na kurumjari ngasigi singer of the day saisakpa ahum puduna laksari saisakpa sing asida kaina mayam na laukthokjarpa matamda mayam na kudak ta live chat ta amadi Facebook live ta levi ba sing na kanbiyu maru ena lanthokjari ba thoram asi YouTube amadi Facebook ki kanjaraga hafta amada anirak thamjaba singer of the day hari ba thoram asi mayam puna saru yaminasi aduga 90.0 ahong radio tabi ba sing na thoram asi saru yabi na bagidamakta YouTube amati Facebook ta link sinbiraknaba ningsingjari ngasi yamna nungaiba yam interesting oiba program ni live chat ta lamjen tanaba haitare ado live chat ki program ni na live chat sang pangai boy na isai ma khudol tamjarake mayam puna taminasi thoramasigi sannabi oina isai ma madum ahamada khudol tamjabani isai sigi mayai tarakpada dum ai sai sakba hana lautok sarke dum taminasi Ikaibana aigi itauni wangangdabana aigi leitingni itantalapa punsida nangga thengnarubadai wahang kaya yumlare ikaibana aigi itauni wangangdabana Sangjam biro live chat tele bibasing program nungai ba horokatore Lantang pangkandriba taibang sida nusiba ng bungay jaringay pirang na iho hanbinu ay kita moyase Lantang pangkandriba taibang sida nusiba ng bungay jaringay pirang na iho hanbinu ay kita moyase He nung siba ng karigi layramli He nung siba ng karigi layramli Nang layramdrabadi angaw batamoy suoy ramloy Nang layramdrabadi angaw batamoy suoy ramloy Ikaibana aigi itauni wangangdabana aigi leitingni aha ha 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 aha ha Laba ipak ni nusibadi hang laba malangga pangkagni ngam kay amadi pibiram ko nang namit masida layringay paglaba ipak ni nusibadi hang laba malangga pangkagni pangkay amadi pibiram ko ho nang namit masida layringay He nung siba ng karigi at piri He nung siba ng karigi laitede Nung sinaba kaya su mai cây khăn đằng căng ngao nở hình bì đi nung
ꯅꯨꯡꯁꯤꯅꯕ ꯀꯌꯥꯁꯨ ꯃꯥꯏꯀꯩ ꯈꯪꯗ ꯀꯉꯥꯎꯅꯍꯟꯕꯤꯔꯦ ꯏꯀꯥꯏꯕꯅ ꯑꯩꯒꯤ ꯏꯇꯧꯅꯤ ꯋꯥ ꯉꯥꯡꯗꯕꯅ ꯑꯩꯒꯤ ꯂꯩꯇꯦꯡꯅꯤ ꯏꯊꯟꯇ ꯂꯥꯛꯄ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯩ ꯋꯥꯍꯪ kaya yomlere ikaibana aigi itauni wangangdabana. Thank you mayam sigi makas atajarapasidi live chat leibiriba mayam punamakta khusin nazarage program se live chat leiriba singsina oina ngasigi thoromasi lantokpigadoini yam nungai doi jani mayam sam poina gumsi thoromasida andum ahana ko na yedum screenshot lawjauge duga kanana first tai kanana second tagi haibada mayam punna dum yangminasi ahamba saisapa mayam da lautok sarage live chat ready lebiu isai esi ahamba saisakpagi isai esi mari lakutsage mari ahum taraga nithoi saisakpa ahum ni puduru laksari se aduga ahan bada mayam miyama banina lantok sariba thoromasi karino haibada mayam da hafetang ningsingjage live chat ta aina yam surprise oina text oina su ijarakani aduga aina su dum mayam da haijarlage saisakpa magi maming hana haijarake saisakpa sigi maming haijarakpa matamda saisakpa sina sakpa isai khatamak khanbigadabani isai khalakpa haidana khalak liba mayam da punna thani haibagi leijade ahanba akonba haidana nainani live chat ta aduna ready ni hoji leina doise mayam na ahanba youtube tagi ani khangutsage loinana facebook live tagi mioi ani amaga khangutsage tagachari aduga live chat lebiriba bidarani kharibam bameshwar kangabam tagachari samarendra hekurjam tagachari guru mayum hembat sharma tagachari tharom saru yabirappa thank you mayam yare ko ai soi dana mayam da lautok sarake mayam 1 2 3 tbu 1 2 3 Sadananda Hamom na sakpai say sing text ibiu kriyang na Facebook live ta lebi basing lamjen tanaro jubi lakpi di kaino jubi lakpi ji sayro jubi lak na daw ni mani aigi punsi inga nong laksida natakpira kre duga khuji talakre YouTube ki diani sugre jubi lakpi ji sayra na tarno option karino ai gyan tahan biu Facebook se khalak targati ai YouTube ta maga chance pisal lakani Facebook su ta khanbiro isai ani kudol tamjarake ahan ba isai kudol tamjage khanbirakwa Sadananda Hamomgi isai da khuji film dagi lokutsaba isai ni kudol tamjage isai asi khanbirakwa Ning TV isal yari poktagi isal asina khanbirakpa isai ni kudol tamjari maya puna taminasi. Kuji se tamlabani nangonda nungsi kudol oina Kuji se tamlabani nangonda nungsi kudol oina hai dulu no kanana thoglu no wari se I don't know Canada, tam thoglu nuwari se, kana khang handa Jackson na, thambiu thamoida lotna, kuji se, tam labani nangonda, nungsi kudol oina.
बनाइदबा लोई नाइदबा आशा कयागा लोई नाना तमजनिंगबा खुदा कयानी खुजिसिना अरोइबा नत्ते लोइबा नाइदबा लोई नाइदबा आशा कयागा लोई नाना तमजनिंगबा खुदा कयानी ngamgani thawaishu piba khudol oina nangonda ngamgani thawaishu piba khudol oina nangonda khuji se tamlabani nangonda nungsi khudol oina khudolgi artha khanda lausin bidraba kari gumba warau haurani thamoi sina khudolgi artha khanda lausin bidraba kari gumba warau haurani thamoi sina miku khuding nangi yaifana bata khaliba punsi sina miku khuding nangi yaifana bata khaliba punsi sina खुजी से तमलबनी नंगोंदा नुंसी खुदोल ओइना हाइदोगलुनु कनादा तमथोगलुनु वारी से कना खंगहंदा चेक्सिना थंबियु थमोइदा लोटना खुजी से तमलबनी नंगोंदा नुंसी खुदोल ओइना नुंसी खुदोल ओइना mayam nungai tro program se lamjen tanare mayam tanabiu phasta basing dudi dum mana phang matawani duna isai asida ihana na khalak pasing de dum isai kudol tamjerake mayam hojik khanba phangaudre na ningan nagum si mathang sai sakpa madi sai sakpi amni leiri aitare mayam ngai minakisi live set le biri basing mingkar patuk sage mayam thoi mahendra mutum robin maitai kumucham surkumar kaisam Saljoya Kasar Tagachari PS Amir Khan Marzia Tagachari Tarubi Oinam Tagachari Romita Sanasam Tagachari Taram Sarya Birapa Isai de Hena Kudong Sa Pizage live jase yam sangna pajaroi Zet Toksom Tungna de Haibagi Waro Balaite Yeng Siko Sana Bra Nang Dabra Domudum Yeng Jage Isai Marini Facebook te ani lokat toini aduga YouTube tagi ani aibatare Matang sidi ani subai sai kudol tam sage sai makal matangi sai je kudol tam dringai da hojik se inga loigre
ingen yoksale inga gi isai ni kudol tamjara kadoi se kari isai man ge mayam hapet aigi punsi inga nonglaksida thabal oina ngalaro nongliktana samthokraba thajaba yam pajaba isai ni ko mayam kudol tamjarake mayam punna muktaminasi inga nonglakta hairiba film asida sadhanana sakkiba isai ni kudol tamjage mayam punna muktaminasi isai asibu khanbirapa Zoya Kasar YouTube tagi amandoi Facebook live ta bidarani ani punna khanbirapa isai ni kudol tamjage mayam punna taminasi Inga nonglaksida thabal oina ngalaro nongliktana chamthokraba thajaba nanna ashagi yening hulhanbiro sida thabal oina ngalaro Banai ba matamgi khongsa nang suwahang kaya hang lanu hang libawa hang ajumbani pom na maki pau khom na nahakni Hong banai ba matamgi khongsa nang suwahang kaya hang lanu nang tanak inakta laybiyu ay sinanggini yabiyu ichil shina phomam drabashu thawai di nangi oi khabani ay gipunsi ina nong laksida thabal boy na ngalaro Laika fanna sat lero ay gipukning laikon sida lai bagthibi ay haki lamjing mangal oi biu ko nahak na punsigi aroy ba mi kupawa nang budi thadok leroy pamubi
ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯅꯣꯡꯂꯤꯛꯇꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯊꯥꯖꯕ ꯅꯪꯅ आसागी येनिंग हुल्हनबीरो नरुम थूपना हिंजनिंग बियैशे नोकना चौबा ताइबंगना इकाई खंगबिनी होय खिरोइदारा Thank you. It's a Mabem Kaksing Takachari, Ning TV, Tomram Ranjana, Takachari Marjia, Robin Maitei Komucham, Ima Ibem Hal, Takachari, Taram Saria Birapa, Naurim Ibem Hal Sesobi, Takachari, Taram Saria Birapa, PS Amir Khan, Tarubi, Oinam Takachari, Taram Saria Birapa, Facebook Live Telebiriba Mahendra, Mutum Takachari, Nava Filangi, Saido Tabira O Punsi, Manglani, Sakpado, Natabi. Punsi se manglani, mangda bayada ba manglani, hai da hai zillu. Mahendra Mutum na kanbirak pa isay, yengsi, adum waza, Goroba Kuman Takachari, Jitok, Takachari, Taram Saria Birapa, Umarani Yumnam Takachari, Taram Saria Birapa, Facebook Live Television Basing, Takachari, Kiran Mala, Lema Popam Takachari, Live Share Tobiu. Thank you very much, Behma, Takachari, Taram Saria Birapa. Maka sata jarakpa chiri Facebook Live ta kanbirakpa isai kudol tamjage YouTube tagi ani kanbi kraba matungda ahum suboi na isai lokotsariba laiba ki chandan film daki mitse hek wisin baga haina sai horiba isai ni isai se busaliba Sadananda Hamom isai se bu kanbirakpa Facebook Live tela yaubiriba Behma kudol tamjari taminasi mayam Behma Kanbirak paisai asi tharappa matamda tumina leigumsi kuwa hauna khubira thoram sarya minasi kudol tamjage taminasi mit se hek uisin baga nang se hek ta uraki nang bu hek ning sing baga wakal irang hauraki mit se hek uisin baga nang se hek ta uraki nang bu hek ning sing baga wakal irang hauraki Shibukari maramno kari mari laibano Shibukari maramno kari mari laibano Mit sehek uisin baga nang sehek ta uraki nang buhek ning sing baga wakal ira hauraki Nangbu hek udabada chena khuding thannaba naming banan tauduna ikut pena ijari Hey nangbu hek udabada chena khuding thannaba naming banan tauduna ikut pena ijari shibukari maramno kari mari laibano shibukari maramno kari mari laibano mit sehek uisin baga nang sehek ta uraki nang buhek ning sing baga wakal ira hauraki
वाखल मखिलांग लप तुम्बा याद्रा अहिंगदा खल्ली नंगसे कनानो अइगी कना थोपनो ओ वाखल मखिलांग लप तुम्बा याद्रा अहिंगदा खल्ली नंगसे कनानो अइगी कना थोपनो पियु पाउकुम amatang nanggi kari firetno piyu paukum amatang nanggi kari firetno e mit sehek wisin baga nang sehek ta uraki nang buhek ning sing baga wakal irang hauraki sibu kari maramno kari mari laibano sibu kari maramno kari mari laibano Thank you. Maka sa tajarapa matangi isay kudol tamchage mayam puna amuk taminasi. Matangi isay asi lantok sa dringay da mayam da kari gumuntan isingjage lantok sa riba thoramasi live chat YouTube ki amadi Facebook ki hoiba thoramni Facebook ta kanbirak liba isay mayam kanbirak padong hangtang lepi ko Facebook ki di misu gre wali aydi matangi isay sakpa malaw thorakadore sigi isay sina Aroibani Sadananda Hamona Sakwi Sai Kanbirak Isai Singi Maraktagi Aroiba Isai ni Kudol Tamjarakadoriba Isai Asugi Makatarak pada Atien ba Isai Mati Masai Ngaida Sai Sakpado Lautok Sarake Matang Su Matang di Sai Sakpini Nupini Ready Lebiu Kana Oigadagi Habdo Finger Dokra Yang Lebiu Lona Hozik Isai Kangraba Singna Text Ibiraktanaba Hizage Matangi Sai Sakpi Lautok Sarak pada Handaki Pangramina Thoramasigi na di taraga muklay rasi mayam na kalakpa mutamin na si Mahendra Mutum Tagachari Jitening Tauzam isan Rosni Koizam Facebook Live Security Sappe yung minasi Lengjen Toybi Moirang Tem isay kanbiyay ngatangay bigo ko sige isay makudol tamcherake isay sige makatarak padadom isay kalakpayare say sakpi malaw torakadore kanano guest tobi umayam okay maibe mal Tagachari Dines Tangjam Zoya Kasar PS Amir Khan ning TV Robin Maitay Kumuzam Supriya Kangembam Tagachari Taram Sarya Birapa Kumajit Kumal Laishram Tagachari Isay Mata College Ning Tizabi Hai Matangit Dam Tengna Rasi Yaroi Dori Adu Isaido Yada Ragana College Girl Ning TV Nang Meeting Sumdabi Ingong Zabi Pang da Basa Nuksida Basa Pang da Basa Nuksida Basa Wazahuni Nang Minahan Kini Yai ko si matek sin ng PNC. Aroy besay ni sanananda hamom na sakpada kanbirak Facebook live ta lebi diba Zit Talk som hay dong male ko Zit Talk som na kanbirak pa isay ni Tung na dehay bagi waraw balayte sauru de kanada su ayina Kudol tamjari tamin na si Zit Talk Song gida magkuba kuba amam da kubi na program saru yamin na si YouTube ta Lady Basing Facebook ta Lady Basing
mayamna ready leibiro ko saisak pi ma lauthorani anduga lauthoraba matungda kana kana text ineringai da sum program se latpa yadawni na maram markan isai mate madu kudol tamchage matangi saisak pi mayam puduna laksari anduga hojiki mamangi amuka na aizari sadananda hamomna sakpa isai da khanbi kraba isai pangkraba singna ani suba saisak pi lauthorokpa sida mayam yaubirak tana baizage Sadanandagi da yaugi baning TV Zoya Kasar Bidarani Bema Bema Jitok haiba miyoi sing asina matangi saisak pi lauthorokpa sida yaubirakanu maramdi kol phangdaba singda mukudong sa pimin jage aduga nauna sangbirakhraba mayam punamakta thoramasigi sanna kanglon haibatai mayam ningsing jage samlamna thoramasi singer of the day live chat haibatari ihan hana ibi daga thabi rakpa miyoi adu kudong sa pijabani aduga isai ase koina hairakpa saisak pi aduna sakpa isai katamak mayam na khanbiyu ani suba saisak pi photo hana tholora kamai tawge mayam mayam mihun thaun sunata bara mihun thaun sunadragana isai hana saksalla ura yengsiko mayam ready lebiro ready 1 2 3 surma sanu na sakpai isai sing khanbiyu ay hojik mi ani ni YouTube tagi Facebook tagi mi ani ni khangalakadoise surma sanu na sakpai isai mayam text iringai da isai matiyam kudol tamchage taminasi mayam na isai irak pangai ge yai ko yang inaram du jani punsigi asana asum kai krabada ngasidi hingbagi mahal mayeng tarakle kau mendengamde nungsidaba sungamde oh kau bersungamde nungsidaba sungamde masiba kau wara nungsida ay nang nadi angang oi ringai kaya di nung si zai lấy xa mà bùng phá đất bờ đờ ấy đã hóa dây nâng nơ đi ăn ngang ôi đi ngày kaya đi nung si dây lấy xa mà bùng phá đất bờ đờ ấy đã hóa dây lấy cái isal ni hai ra basu lấy cái isal oi ra basu nang pudi ai gi khanjuri kau ding am de si the basu ngam de oh kau basu ngam de nung si the basu ngam de masibu kau ara nung si Makadi horen hena sangdani ngana YouTube dai tabiro thank you maka chata zarpa surma chanogi khanbira khraba sing mayam dalau thoksage zoya sir running TV khut punsan jare punjalo noi punjan daya de nakoi sang tore adana adum maina dum ai tok tora dawni dum nakoi sang agana rina hidam joi sai khalaktre kumarji khumban laisram karino samuma kari aino asa leire ahan baisai surma chanuna khanbirakpa isai kudol tamjag sakada baisai ni kudol tamjage maya punna muktaminasi aham baisai kudol tamjari samadon film dagi ngasi hayang kutekna haina sai horiba isai ni mayam da tahanjage nugi isai sigi sai salibi sumar chanu
loinana isai sigi mayekta nganba luang amadi sairangba gleason thodam kudol tamjage mayam puna taminasi isai asi santoina khanbirakpa isai ni mayam santoigi dama kuwa howa mamta kubidana tharum saru yabinasi. Ngasi hayeng ko tek na fondo ke khali ngai hoi khidara pakachai lamlan bi kanagi ngasi hayeng ko tek na fondo ke khali ngai hoi khidara pakachai lamlan Yingshinaga tumin mushinaga ranna mishum haiba mino tarangi mikup kodin kanjai tanna tarokjai manglan tai bangani maktasu thamoi lungdalo na thamlakpasu kaya di kaire chahi kumja phong pare ngamda chocolate pawara karam kana khandira Samna leiram ba wakhal su ngasi di lai ta phong bu khamdare hingaw ngaw na leiram ba punchi se tumi na bulai yu yadare icham samna leiram ba wakhal su ngasi di lai ta phong bu khamdare pangshin na mana haki Nungshira todona Ningol pukninga se Kayada wahallava Yingshinaga tumin mushinaga ranna Mishum haiba mino tarangi Mikup kodin kanjai tanna tarokjai Manglan tai bangani maktasu Thamoi lungdalo na thamlakpasu Kaya di kaire chahi kumja Phong pare ngamda chocolate karam kana khandira yangna Adoration. Yingshinaga tumin mushinaga ranna mishum haiba mino tarangi mikup kodin kanjai tanna tarokjai manglan tai bangani maktasu thamoi lungdalo na thamlakpasu kaya di kaire chahi kumja phong pare ngamda chocolate pawara karam kana khandira mayam program asi kamdau bibage program asi nungai radi YouTube ta leibiri basing like namiu Facebook ta leibiri basing na like share namiu hari bai sai ngasi hayeng kuthek na samadon film degi lokut sari bai sai si santhoi na YouTube te khanbi rakpani Rosni koizam na Facebook live tegi khanbi rakpani ani se han basa mane aduna makoi ani gi apun bai sai ni hoji kuthol tamjari ba
Rosni koizam amadi santhoi anigi kuba hobong kubiu me kuba ka khujiko kuba khudradine hogola saninge ba maram maduna kuba kubiu tonga tonga ba tarum saru yabiri puna mak butagachari nuga ni subai sai sikudol tamjadri ngai da Facebook suka ka paage YouTube suka ka pazar ke sase nata di koise program yaudra ba hangjalakta nai soi batare sauning ham doini ko radio tari basing sinamo karigino koi yahondan moi khata program torje moi mabuk yam phatti kan hairam dui jani akoi na muairi live phone in program duga radio khatangi oiba program hai batare dum yawuni karino koi yahondan tori se kan hairam tare maram aduna ya nai ya na wadum sala siko myam manglembi atom tagasari tarubi oinam barjesori takel sambam supriya khangembam Parameswari wahengbam Chandra Sakhi Komdram tagasari kalpana nong thombam kaisam dinesh Tagachari Rina Hidam Sana Okram Sana Tombi Sana Sam Sorok Habam Kiran Mla Joy Moirang Them Tagachari Susila Okram thank you Taram Sarya Birappa Facebook Live Televiva Kiran Yenrembam Tagachari Taram Sarya Birappa Mahendra Motum Asyam Neru Abema Isal Tagachari Taram Sarya Birappa San Rosni Koizam Tagachari Taram Sarya Birappa Goroba Kuman Tagachari Jit Ning Thousam Tagachari Hauzik pangang udredana ningan ningai leite mathangi saisakpa manang mari yengdoini pungdi mari tasalakre program je hogiba matam khangau de ai tare ani subai yam ngang dana leire je ani subai sai ni khudol tamjage khanbirakpa tarubi oinam lona tumin yengjaba khudol tamjari me apuna taminasi
ꯁꯛꯇꯝꯕꯨ ꯎꯅꯤꯡꯉꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯈꯧꯂꯥꯡꯂ ꯊꯃꯣꯏꯅ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯈꯟꯕꯤꯔꯛꯄꯁꯤꯡ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯕ ꯍꯧꯖꯒꯦ ꯍꯧꯖꯤꯛ ꯈꯟꯕꯤꯔꯛꯄ ꯌꯨꯇ꯭ꯌꯨꯕꯇ ꯈꯟꯕꯤꯔꯛꯈꯤꯕꯅꯤ ꯇꯔꯨꯕꯤ ꯑꯣꯏꯅꯥꯝꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯟꯊꯣꯏꯒ ꯍꯦꯛ ꯊꯪꯅꯅ ꯈꯜꯂꯛꯈ꯭ꯔꯦ ꯏꯁꯩꯗꯣ ꯃꯊꯪꯒꯤ ꯏꯁꯩ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯅꯥꯎꯔꯦꯝ ꯏꯕꯦꯝꯍꯜ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯔ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯃꯊꯪꯒꯤ ꯏꯁꯩ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯟꯗꯛꯅ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯑꯟꯖꯟꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯟꯖꯟꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯗꯣꯏꯖꯥꯠꯅꯤ ꯑꯟꯖꯟꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯁꯩ ꯈꯜꯂꯝꯕ ꯃꯥꯡꯈ꯭ꯔꯗꯤ ꯑꯩꯗꯤ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯏꯁꯩ ꯊꯥꯗꯦ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯒꯨꯔꯖꯝ ꯔꯤꯁꯤꯀꯥꯟꯇ ꯊꯥꯒꯠꯆꯔꯤ ꯈꯨꯃꯟ ꯂꯥꯏꯚꯁꯦ ꯌꯥꯎꯔꯝꯃꯕ ꯏꯁꯩ ꯗꯛ ꯈꯟꯖꯜꯂ ꯊꯣꯛꯈ꯭ꯔꯕ ꯏꯁꯩꯗꯣ ꯑꯗꯨꯝ ꯊꯥꯔꯛꯑꯔꯣꯏꯗꯧꯅꯤ ꯑꯩꯗꯤ ꯑꯗꯨ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪ ꯎꯗ꯭ꯔꯤꯕ ꯏꯁꯩ ꯊꯥꯕ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯏꯁꯩ ꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ ꯑꯩ ꯊꯤꯔꯛꯏꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏ ꯀꯅꯥꯅꯣ ꯑꯟꯖꯟ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯟꯖꯟꯇ ꯈꯔ ꯌꯥꯡꯅ ꯊꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯏꯁꯩ ꯊꯥꯔꯛꯑꯣꯏ ꯃꯊꯪꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯟꯖꯟꯅ ꯈꯟꯕꯤꯔꯛꯄ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯉꯥꯟ ꯑꯦꯀꯦ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯁꯨꯔꯃꯥ ꯑꯅꯤ ꯄꯨꯟꯅ ꯁꯛꯂꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯦꯡꯕ ꯑꯣꯖꯤꯠ ꯕꯥꯕꯨ ꯑꯃꯗꯤ ꯁꯩꯔꯥꯡꯕ ꯁꯩꯁꯛꯄ ꯑꯦꯀꯦ ꯌꯥꯡꯒꯣꯏ ꯃꯁꯥꯃꯛ ꯈꯨꯗꯣꯜ ꯇꯝꯖꯩ ꯇꯥꯃꯤꯟꯅꯁꯤ मुस्सी मुस्सी ꯉꯥꯜꯂꯤꯕ ꯃꯉꯥꯜꯁꯦ ꯃꯨꯠꯍꯜꯂꯣꯏ ꯑꯩꯅ ꯀꯩꯗꯧꯅꯣ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯉꯥꯜꯁꯦ ꯃꯨꯠꯍꯜꯂꯣꯏ ꯑꯩꯅ ꯀꯩꯗꯧꯅꯣ ꯀꯞꯂꯅꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯀꯞꯂꯅꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯇꯥꯏꯕꯪ ꯃꯄꯨ ꯄꯤꯅꯤꯡꯕ ꯁꯩꯅꯥꯗꯣ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯈꯥꯡꯂꯒꯦ ꯃꯩꯁꯥꯛꯇꯣ ꯋꯥꯔꯁꯨ ꯍꯥꯏꯔꯔꯣꯏ 마부리 깐디우 노간루 목다 나타눈다 포타라가 가을의 아와바 품바 나우숑비로 남기는 시바나 분식이니까 독다라가 분식이니까 독다라가 해따이방 마포 잉방음들 마기 하와바 우로이부 우닝바마 팡마마라 마부디와 한가노 녹할로 इसी खुलाव अहिंसे नोंगालक्कीगनी सोइदना मंगलीव मंगलांसिसु मंगफाउनरक्कीनी नुमित्तु निंगाइरिबुइना लेनजगी खंदुना मिमांगा
se mutlalloy aina kaidunu kablanu nangbu nungsibi kablanu nangbu nungsibi kablanu nangbu nungsibi. Thank you takchari mayam puna mapu lamsa telebiri basing lamjin tana badon thok no wana ramani da ko mayam se lamjin tana rasuwa da badi yadre dona karawa minarasi mathang isai kudol tamjage lamsa telebiri basing hanana takchari ming patok seri Dinesh Thangjam Sanasi is mem thoi ke is takchari thank you ango Sorokhaibam Sanatombi Sorokhaibam takchari Supriya Khangembam Naurem ibem hal Rina Hidam takchari thoram saruya birappa Facebook live telebiri basing mathangi sai sekanagi oram dawmangi asem thank you wish birappa takchari Mahendra takchari mathangi sai sidi James Maisnam takchari kaidorage mood of leida karai di mood of na da karai thamoi kai bai sai saksala karmaina ai nom doino ai nomam lapang khangde ba nungsiba thiembagi isai musi nga liban sala ai nom ya pote da hai hai mathangi sai ni surma sanuna sakpai sai da khanbira pai sai singi aroiba khudol tamchage maya punna muktaminasi aroiba sai asi khanbira pa kiran yendre mamna khanbira pai sai ni mayam kiran gi sai si mutar ga duk law dore mayam duk law pa masing duk law rasiko ning tv ai ko biraktra su yari hai ngasai ko kri ko ning tv ai aki aroiba sai ni khudol tamchage yausangi sai na habire pena tai biro asi oina khudol tamchage mayam punna muktaminasi aroiba sai ni khanbirakpa kiran yendre mamgi da wakta mayam kuba ahuba mam kubi live chat kuba kurak tabse yam nungaite isai sibu saliba sanananda madi surma sanu isai sibu music pibiriba Rahul Blue khudol tamchage mayam punna taminasi. live chat tai sai khala maga tholok tri sai muthakani ko aduna kiran yendre mam sen thora kare ai la an makutha kale thank you Matang kaya ng
ꯇꯥꯕ ꯋꯥꯈꯜꯗꯨꯗ ꯅꯪꯒꯤ ꯂꯩꯀꯥꯏꯗ ꯎꯅꯔꯝꯗꯕ ꯇꯩꯅꯤꯡꯕ ꯇꯩꯖꯁꯅꯨ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯄꯦꯟꯅ ꯇꯩꯕꯤꯔꯣ ꯅꯪꯒꯤ ꯂꯩꯀꯥꯏꯗ ꯎꯅꯔꯝꯗꯕ ꯇꯩꯅꯤꯡꯕ ꯇꯩꯖꯁꯅꯨ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯄꯦꯟꯅ ꯇꯩꯕꯤꯔꯣ Thank you mayam langre mayam songre songthok songjin Justin asum na khwang tekani kana songano budibati dam asai hai mayam si songe pazana mayam se arui bi thak ta songe Mahendra FPC yam sapisar na kanda sili bo takachuri chanchan takachuri taram saruya birappa kari haningi no nangi sina langlen takachuri mayam thank you taram saruya birappa thank you abuzam Romania takachuri taram saruya birappa thank you lantuk sari batharom asigi aroiba saisakpa amakatang pudana laksari saisakpa si isai yam khanjaroi matam se yadre saisakpa amakak putoksarke aduga isai si kanada pc ke kutong sabase YouTube kiding side gi mayam amakhallabani na YouTube kidi loisal asiko mayam waro bibe ade matam na di yaraktre pungamagi program ama oibana maram moirakanda Facebook live toina pizage amakatang yam nungai du jani do Facebook ta leibiriba mayam na khanbirakadoi ko mayam ready leibiro Facebook ki RK Gunaje tagachari Facebook live ta leibiriba singi damakta buduna laksari aroiba isai amakatani ene khanjagadoi se Ras Elangbam na sakpai sai makhanbiro Ras Elangbam na hek sakpai sai se hek khalapaga kodol tamjage nuga thorom asigi maka tarakpada tema bre amagi matung sumang kumai sumang lilat akaminasi ai jagre sida Ras Elangbam na thajare Facebook live tai ni YouTube tai di khaidre hayeng namu YouTube ta muk chance bijage matangi thoromda Ras Elangbam gi sem de khanbiro Facebook live ta lebiri besing yam tapkreda jakira se koi oh oh khallo chanchan isai ro langlen isai rak payari RK Gunajit Mahendra oza isai rak payare khara yangne isi YouTube to ding sai na mi chani muisala ni Misna Kiran Yendrembam ji isai khangra dai ni khangra di upai lete angka lete mathematics ta lete yaude to upai lete Misna gi wari letre ko oza kiran isai makeno hype tare oza na khambi gradi sari sem ta tajage na khoi yungi mamang da okay langlen na han kre langlen gi sai se ne kodol tamjage langlen gi sai se suya na fajabai sai ni Facebook live ta ando oza kiran yendre mano di han bani andubu mamang na khan gram ni na tare sai thajadre waro bi biade na khoi yungi mamang da aigi yum amasarage kodol tamjage langlen khetri mem na khanbi rak pai sai ni taminasi Numit khuding nang bu janava khom thang khuding nang bu senanava na khoyungi mamang da aigi yung amasarage nangi thong now mabada aigi thong now ama hamlage nangi yung mamang da aigi yung amasarage nangi thong now mabada aigi thong now ama hamlage nung si sen low pun betoy na ujage nung sinataw lona yejage nangi yung mamang da aigi yung amasarage nangi thong now mabada aigi thong now ama hamlage Thanil thaza suhai jagani nangi thong now dengan dinava Tara suhai jagani nangi thong now dengan dinava
Pothanil thazasu haijagani Nangi thongnaw dangan binava Kucha pukning sinsinava Numsiva paurangava Haibaya haijagani Namana visinga Numsiva paurangava Namana visinda Nakoyungi mamangda aigiyung Amasarage nangi thongnaw mabada aigi Thongnaw amahablage Kokil chekla suhai jagani Na khoi in khol da khom binava Siroi lili su khurum jagani Na khoi shumang da sak binava O kokil chekla suhai jagani Na khoi in khol da khom binava Tangi machu kuding na ningol gi fizol thonge Kawan gi chak pareng na nangi naming ige Nangi fizol thonge Nangi naming ige Nakoyum gi mamang da aigi yung Amasarage nangi thongnaw mabada aigi Thongnaw amahablage Nungsi sing low, toy na ujage Nungsi na tau, lona yeng jage Nungsi sing low, toy na ujage Nungsi na tau, lona yeng jage Yare ko mayam na kanbirak pa isay sing matang manaw na kudol tamjakre. Torum luisalak pa sidi mayam da isay mati ama kudol tamjaram ge. Matik sina torum siluisan bagi aba lausage mayam panama nungay ko mayam torum nungay benedum. Mayam lamjeng ka tana bado. Isay kudol tamjagi tamin nasi. Sadli bakong satsigi poloy di Nang ay gipan tungi Hingli bapun sisigi pirip di Nang ay ginusibani Laysa lising lagtagi Kalle ay di nang bukalle Kali bawa kalsigi pantung di Nang ay gitong nabadi Kali bawa kalsigi pandam ni Nang ay gipantung ni Pakang kaya lagtagi Kalle ay sunang bukalle Sadli bakong satsigi poloy di Nang ay gipantong ni
ꯅꯨꯡꯁꯤꯅꯕ ꯄꯣꯛꯄꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯌꯥꯅꯕꯅꯤ ꯌꯥꯅꯗ꯭ꯔꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯃꯥꯡꯈꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯍꯧꯒꯅꯤ ꯈꯪꯅꯔꯨꯕꯗꯩ ꯅꯨꯡꯁꯤꯅꯕ ꯂꯥꯛꯄꯅꯤ ꯉꯥꯡꯅꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯁꯥꯎꯅꯕꯅꯤ ꯈꯪꯅꯔꯨꯕꯗꯩ ꯅꯨꯡꯁꯤꯅꯕ ꯂꯥꯛꯄꯅꯤ ꯉꯥꯡꯅꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯁꯥꯎꯅꯕꯅꯤ ꯂꯩꯍꯧꯒꯅꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ Thank you. Tarapchari. Kumakubirappa. Sanapuram Tarapchari. Thank you. Nangna nakta lady, thona kaya piri. Nangna nakta lady, thona kaya piri. Wakal si diware, mitu punja kuding. Wakal si diware, mitu punja kuding. Punsi kong sat nung si lining loy na kay radra. Punsi kong sat nung si lining loy na kay radra. Kong thang kuding kalle, pao kong kaya supiri. Ay gifire mong laroy, miku punja kuding. Kong thang kuding kalle, pao kong kaya supiri. Ay gifire mong laroy, miku punja kuding. Kong sat se, punsi sigit ni. Nung si kong sat se, punsi sigit ni. Tagachari, thank you. Thank you. Thorom sige, makachata jarakpada mayam da mulan thuksage. Sumang kumai, sumang lila mayam utpanna mutamin nasiko. Amo mangi bayaroi. Lila sisu yam pazaba lila amo iduni khoi mahum. Karigidamakta khoi mahum tholibano. Sana lepakna so artist association na sana balila mayam punna mutamin nasi. Hojiki unadi isai thaudrba sing waro bibayade hayengi mathangi singer of the day hariba thorom de damu soidan saruya biyo duga ngasi khanbi kraba sing na mathangi singer of the day da amu lepi ko natradi anjan khalle de isai tharoi dawni hojiki unadi meku khradang mayam de laptuk sari punama pualen sapam namukana ikonona khurumjari ai hujik class si doctor na optometry college ki admission ki batang ki optometry da degree amasung diploma da natan atopa course ma amasu tambia ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯣꯔꯁꯁꯤꯡꯁꯤꯗꯤ DMLT ꯅ꯭ꯌꯨꯇ꯭ꯔꯤꯁꯟ